Tamenglonggi Deputy Commissioner District asigi khunjasingda siksin wa phongdorakri Tamenglonggi miyamna Imphalda satok sasin tawbada security convoy ga loinana satpiu Pastor ani yauna Naga misamsing athuba matamna tekta kaidana thadorakadabani Naga Women's Union NH37 Imphal Ziribam Lambi the passenger sing the fatanung the thokna numit khudingi matik chaba security PU ZYF Tha sigi tara hundo ayuk Kangpokpi district ki New Kaithel Man PS na kuanba Kotlen amasung Kot Jingkul ani ki marakta Kuki terrorist group amana sa thaba oigani thajaba imbusta thadau search leader yauna misam ohum hatkiba amasung atopa maribu na suon kiba thawdoki matungda Kuki amasung Naga na furup ani maki nupi angang yauna misam khara fajinduna thamluraba matungda puna miyoi kungani pan thadorakrabasu hauzik phawbad nakal ani magna thadoraktaba miyoi sing leirakpadagi makhatana asigumba thawdok sing tholaktanaba Tamenglong District ki Deputy Commissioner na District asigi khunjasingda section wa Tribal Advisory ki zero lama thorkhe ngarang Deputy Commissioner L Angsim Dangswa na khuyek pidano official oina thokpa Tribal Advisory asigi matungina housing Manipur gi oiriba law and order ki phipum masina maram oiraduna Tamenglong District ki khunjasingna Tamenglong Imphal Tamenglong da health checkup mahimasing tamba natragana tangai fadana maru oiba thapuk singi damak chatok sin tawda thooningda ba thawdok sing mayuk na raktana bagi dama highway paring the deploy to security convoy ga loina satpiu harakre convoy si natural calamity sing natragana khanghaudana thawdok sing mayuk na raktrabadi numi khudingi laigani hari maram asina Tamenglong ki khunja singna district asidagi Imphal chatok sin tawda thooningda ba thawdok sing thoktana ba masum mathau ta ba tengbang longna bagi dama district police ka khusam nabiu haina su phongdorakli Sirol asina Tamenglong District Police ki control room ki mobile number 6909021187 su pirakli Travel Advisory sigi copy sing Sip Secretary DGP Commissioner Home Susampur Police ki SP masum Tamenglong da phong boxi sing su pire hari Nakalamarom Sanapati District Headquarter ki Monday Market da Office Oriba Naga Women's Union ki sirola mada furup asigi misam taruk fajinduna thamlakpadagi hauzik phawba thadorak tripasingdi Pastor Dr. Reverend Amanu Pastor Kenpu Bau Dilip Thiomai Kaliwang Bau Phenong Wibau Thiomai amasum CS Phenil Lubongni hairaduna makoibu phakhipa mafam adu 57 Mountain Division amasum CRPF ki KMK naknaba mafamni haina phongdorakli Laimakong area security fail oidi harakpaga loinana Lairon by Fakulasi 57 Mountain Division amasum CRPF KM dagi mile makai amarum tamaklap na bani amasum Gorkha Regiment amasum AR personnel singsu akoibda deploy tawribani hari Maramasina Naga misam tarukpu khudakta rescue tawduna tekta kaidana halalakadabani misam phajin bagi thawdok sing investigation sathagadabani thawdo osida sienaba militant sing amasum makoiga loinaba singbu sapsaba logi makhara phagadabani haba wafam sing phongdorakli Kuki NP Manipur ki total shutdown da Manipur lengana kari su tawbangamdri Nagaland da pandunu lairakpa truck sing miwa tabadagi thawjinarakli Sanapati district gari samri ga tararom Imphal yorokpa ngamdana lairi Kotlen amasum Kotjim da imbush ki thawdok thokraba matung mathangi numita Kuki NP Manipurna Prime Minister Narendra Modi da Satar of Demand yawa memorandum ama pisin kibagi matungina thawak pekhalaktri amasum Naga sing na fajin kiba Kuki misam singi manungdagi khara thadoraklabas hauzik phawba miyoi taraga mari thadoraktri hairaduna thengthang naina sangdoktuna satharakpa total shutdown ki khongjangda Manipur lengana kari su tawbangamdri Kuki NP Manipur na khongjang asi sangsiladuna maru oina NH2 Imphal Dimapur lambi da setok pisin yadabagi tungan mafam singdagi sana thaknaba yauna posai kaya sangsilakpa truck sing amasum passenger purakpa bus winger na singba gari sani gi mathakta nan numidang phawbu Senapati district ki maudagi na tadubi amadi makhana sing mafam singda pandunu lairaklibi mathakta mauget yauksilakpa ngamdra Nagaland gi khuzumar pandunu lairakpa Posai purakpa truck samaga tararumna Nagaland gi mafam aduna numit masing yamna khamjinduna lairakpadagi miwa tari thawdo asina maram oiraduna nahan numidang athengba phawra pot puba truck yankai mauge lansilakre aduga ngarangna atopa pot puba truck humfu sangsilaktuna punna truck samaga tararom state asigi ngamkai nahandagina ngarang phawba sangsilakiba truck sing asi tharaga ngarang numidang athengba phawra Imphal yoksilakpa ngamdana Senapati district ki tuan mafamda pandunu lairakpa bus winger yauraga punna gari samriga tararom suni tha asigi tara humdoidigi hauraduna Kuki NP Manipurna sangsilakliba total shutdown gi khongjangna maram oiraduna Imphal yoksilakpa ngamdana Senapati district ta palliba gari singi driver amasum handyman singi dama na North East Federation of Trade Union gi
Makhada, Manipur Drivers Association ga Satminari Senapati District Truck Drivers Union Singna, Sana Tanaba Polam Singyan Tokraba Matung, Ngarang Sumakatan Highway Paringa Sigi, Kanglatong BMD, Sangmayan Singber Satokusin Yadara Pandro Lerakpa, Truck Singi Driver, Hindi Men Sing Sing, Hawaii Tau, Singamadi, Manama Sing Sing, MD na Tengwangri. Highway Paringa Sigi Tungan Mapam the Pandro Lerakpa, Ngarang numit taruni suzilakpaga driver hindi men singna kham thing na Khudong sara mamayunari Imphal tamna pusilaki ba posay singi manungda alu amasum telaw na singma purakpa truck singda hena Khudong thiba mayunari hayriba polam singa si truck manungda patpa masum pumba yorakli hayna driver hindi men singna phungdok narakli Nagaland gi Kuzumar Manipur gi truck singna numit masing yamna khamjinduna panduna lairakpadigi complaint tongnarakli amasum masigi matung ina nahandagi na ngasi fawbra posay puba truck samaga tararom mawget lansilakli haba report asi maw police tagi phangmane hari Imbusta laikidaba search leaders sing the S Gracia piragani CM ga unaki search leaders in Kangpopi amasum senapadi de satkadari Tha sigi tarahumdui de thoki be imbus ki thaudok tagi oirakli ba phibam sing laksinduna ing tapa purakna bigi panamda Chief Minister na Council for Baptist Search in Northeast India amasung Manipur Baptist Convention ki leaders singa ngasi ngarang unaduna mifam pangtokre Deputy Chief Minister lo si dikho yauna pangtoki ba mifam da search ki lusing ba singna frup ani gi marakta ing tapa purakna ba thaudang lauragani hane laktokre Search leaders singi manungdagi team amana Kangpopi da satkani aduga atop team amana Senapati district satuna nakal ani magna phajinduna thamlakli ba miyoy sing thadokna ba honagani hari Search ki lusing wasing asida imbusta laikhidraba search leader ahungi imungda laingana S Gracia piragani haib ki thazaba pikhibaga loinana team animagna laikhidraba singi imungi miyoi singa unaduna awaba phongdokani amasum ingtapa hanjil halaknaba Kangpopi ki koki search leader singa su wari sanagani hari Senapati ki khongchata Nagagi CSO singa wari sanaduna haujig mayoknariba law and order ki phibam amasu mi fadok fajin tawbagi matan huarusin prokna ba honagani hari Miriel sangda asibak sang munnabadagi funage tawkhri ngarang ayupung nipan ga makhairum tarak par Imphal PS na konba all lambolen gi asan bi yuma da lairakhibi moirang them lainu bam laikai digi angom tombagi loina ni allies abitsai ni fugatret Kuki Nupi amagi haksang police na rims ki Miriel sangda postmortem examination tawba loiraga aroiba mathomagam pangthokna ba nupa mayumna Punabo honari Laikhidrabigi singdada laiba mapamgi miyoi singlaklaga nupa mayumna haksang pubu yaru heduna munnarakpadigi imunganigi marakta kuthoknagi tawkhri Merial sangna thaudo odu tholokpadigi police na nakal anima control tawki loinana haksang adugi aroiba mathomangam pangthoknabigi dama mapu roibigi kangbuna pukhi UNC na Kuki singi masin thiba matau Khudong thinduna taklakli search leader sing hatkibadu Kuki natana ataina oiroi Thadau identity bu lumna lawjaba search leader ahum hatkibadu Kuki nataba kanglup amatan oiroi Kuki singna phongdokpa wadul gi matuina thadau gi search leader ahum halamgani haibisi Kuki singna hana khanglabagum tawi haina UNC United Naga Council na sirol amada maral sikri Kuki singi masin thiba matau Khudong thinduna takladuna UNC na thokpa sirol aduna hai Kanglup singi marakta leptana ingsik papamajab thadaugi search leader ahum hatkibadu UNC na haksina nungaitaba phongdokpaga loinana miyat adura sinaba sing puthokna ba honabada UNC na angamba mateng pangani sirol sinai thadaugi search leader ahum tamthina hatkibaga matam ikan kanadana Kuki singna miyat adu nagasing sathabani haina social media ra paksana maral siraki thawong asi Kuki singna English singa niga kungo humdoi gi me ahumda irang hauraba matungda Meitei singi mathak sathaba Thawong adumangni Nazi philosophy da iba wafam oidaba hana nganglabadi maduna asumbu oida I haibaduma Kuki singna sathari thadaugi lusingba ahum hatkraba matung pung anigi manungda Kuki NP Manipur na mihat adu ZGF Kamson group amasum NSN IM gi maming paladuna maral siraki Kuki NP na thadurak liba sirol adu tang taruk thamanga English ngani ga kunga taruk hain iri Kuki singna yamna Thunna sirol thadorak pa amasum phongdorak libu wapam aduna takpadi miyat adugi matangda makoi hana khangle habisini miyat asi thokadaba numit tari ni watlingaida iba sirol asigi matangda ngarang phawba Kuki NP gi Manipurna referendum amada thokpa laithri masina maram oiraga Kuki NP Manipurna thokpa condemn tawbagi sithi edu mangjuruna semduna thamlaba matung mihat asi hek sathabe loibaga thadokpani haibasi mek singli miyar adu naga sing sathabani haibigi matangna Kuki NP Manipur matik chaba pramana mata miya mangda thambasungam de masigi matak naga sing miyar adu da yaurubusu lekti hari
Security Force na Operation Satakre Kuki Nupi sing na thingkhre tha sigi tara humdoi sakhang da bukulai paibi sing na thadau search lusing ba ahum hat kiba madi kaya na asu open nang han kiba madi nagami sam taruk fazin kiba thawdo ka madi lenana security na Kangpokpi district ki mafam sing na Operation Satakre ai press na phangwa paung hai fazin krabak Kunja tarugodugi mari makong khangdok tuna tek ta kaidana rescue tawnaba security force na district asigi singnaba singi mafam singda thi humbagi thabak satakhi security force na operation sa thaba adu thingnaba masing yamlaba Kuki Nupi singna lambi da thoktuna security lakadaba lambi da uwa phaijan bayawna security sing thingbagi thabak satakhi ari security na satharali ba operation adu hauzik phawbagi oina thoidokpa mi phami punatragana phajin khrepa kunja sing rescue tawbagi pawti laitri Manipur ahum thokna thugainaba Kuki Council na Prime Minister Sirol pisingkhre naga taruk phakibagi thawdok mari lenadi KNF Manipur da laidiba Meitei naga amadi Kuki furup singi marakta nakpak tanabagi thong leptana hengalakli lamdam asida matam sangna mihat mipum yauna tuan hingsa yawba thawdo wathok kya thoklabasu hauzik laidiba lenga asigi makhada kanglok ohungi marakta amatu in nungsi sanana leminana ba purakna ba honabada mai pak pangamdri maram madun athuba matam da Meitei naga amadi Kuki singi marakta separate administration PU haina Prime Minister Narendra Modi da Kuki Council na Sirol pisinduna taksinkhre hen spawman makhatana report awri Kuki Council na leba asigi Prime Minister Narendra Modi da pisin kiba aiba Sirol aduda Manipur thokliba conflict asina maram oiraga Kuki miyam aduki mati awaba mayukna duna lakli Meitei amadi naga furuka Kuki miyamgi marakta thokliba conflict asina maram oiraga Kangpokpi da khunda leita aduna leiriba Kuki miyam aduki mati awaba kya mayukna ri hainasu paus na pali miyamna analeng yauna mathau taba maruaiba thabaki damak tangai fadana sarok sin tauna ba khona ba Khudong sadaba kya mayuk nari hainisu paus na makhatari tentang na sunna miyamna thamjage duga haujukuina di miyam paus matang sa lusinjarage masu makhataba no update miyam puna ngai minasi